Arambai News Guwahati da Manipuri pau tabiriba singbo ihan hanba maktada chingangbam Sujitarani na khurumjari hojik ngasigi samlapa mariba pau sing lobirasi Assam da ngasigi oina hojik faubada COVID-19 gi anoba positive case amata phangdri discharge so amata tawdri adubu ngarang ahinga thengbada anoba positive case chaniga humbudrawndoi phangki panba yai handaki chayol asida numit khudingi Assam da positive case chani dagi tadana leptana phanglakli State asida travel history leitaba miyoi chanipan ga marphu positive oirakle asumna state asida apunba confirm case masing lising taruka chamapan taramapan surakle haibadi lising taret yokshilakle lising mariga chani nifutaret na naba phakre lising aniga chatruk humpuna active oiduna hojik layengli mapan na laikhidre Guwahati gi mafam kayada COVID-19 gi akiba saklon lawrakli Hojik sarasida leriba COVID hospital singda thariba phamung chamapan mak full oirakre anaba singidamakta phamung lisingani chonga sem sabagi thorang kana chathari Mirza amadi Khanaparada lagliba yumsa kaisan numittagi phamung chanipan amadi nauna ready oiragane Community transmission gi case masing asum hengalaklabadi Assam pumbada total lockdown thamlakpa yai hairi Mathak Assam gi Golaghat amadi Karbi Anglong gi Baithalang suda community transmission oirakpa yabagi akiba phajana leirakle Nagaw gi nursing home amagi doctor amadi nurse amasu positive oibada yawkhre Nakalamaromda hayeng nongmaijing numit ki numidangdagi hogodoriba total lockdown asi numit 13 ni chathagadaba maramna masa gi home district singda haningba miyoising gari phangnadaba amadi bhara yam khalakpadagi awaba kaya mayoknaba takre Jiraba matamasigi khudongchaba lawduna gari bhara chahumda leiramba du lising ama yawrakhi aduda sunatana gari phangdabagi awaba kaya su mayoknaba tari Total lockdown manungda cheng hawai yonba dukan sing amadi ensang na piyon fam singsu amata hangba yaroidaba maramna pochegi mamal hanagi mamaldagi saruk ani hena tangkhalakre adubo ngasi su Guwahati gi miyam marks uppagi chang yamnamak namely makhoina laichut asibudi kidri adubo camera mamangdadi kibadagi marks ngahak upsinduna chatnari maramdi lockdown thugaiba sing jail yobata natana mark uptaba singsu fine yamnamak tingadoribani Handaki lockdown asidi yamna strict oigani miyam tinba mafamda tin sitpa fawba fine thigadori Assamda COVID-19 gi community transmission torokpagi akiba maraksida ising ichawgi awaba amuk state asina mayoknaba tarakli Upper Assamda RCC gi yauna thong kaya isingna chenthakibadagi lambi kaya phaunadre Mathak Assamdagi horoga makha Assam yauna paktaknana isingi imai akiba phangna hengalakpaga loinana labuk inkol kaya isingna thumjinkhre District 15 gi imung lak ani hena ichawgi awaba mayoknari Kaziranga amadi Pobitora su ising thumkhre nong leptana chubadagi Dibugar saharda khusemgi ichaw thoktuna lalol itiki mafam chada humbudra hena ising thumjinkhre Dibugar Police Reserve yauna office amadi school kaya su isingna thumjinkhre Tinsukia Nalwari Dhubri amadi Tihuna chingba mafum kaya ising ipak onkhre Mathak Assamgi Turel Ithat Majuli khaktangi khungang yangkhai taruksu ipak onkhre Handakta lauthokiba Assam Higher Secondary Education Council na loba class 12 ki result ta mark wangna phanglakhiba Assam gi Manipuri mairoi singi manungda hojik fawbagi oina Arambai News Guwahati na phangbada highest mark phangliba si Arjuna Devi ne Mahakna mark chongwa gi manungda chamriga nifutaruk phangduna 89.2% chatli chemistry da mark 80 phangi aduga atai subject singdana 90 gi mathakta loinamak phangli Arjuna Holy Cross Higher Secondary School Silchar gi mahiroine Panbayai Arjuna Devi metric tasu general maths amadi advanced mathematics ta chama phangbaga loinana atai subject mari dasu 85 ki mathakta phangki punna 94.5% chatki Arjuna Devi Kasar Singerbongi Laren Lakpam Roman Kumar Singh amasung Laren Lakpam Aruna Devi gi machanupini hojik na Silchar gi police quarter da leibani COVID-19 gi total lockdown namaram oiduna hayeng nongmaijing numit haibadi June gi tang 19 da Sonai Mangolpur da pangthokani toramba seva gi makha da leiba elementary amadi high school gi Manipuri oja sing gi mifam yeithokre hojik Manipur gi pauda
हौखिबा पुंग कुनमरी असिदा मणिपुर नौना कोविड-19 की पॉजिटिव केस 13 फंगबगा लोइनना 38 ना नाबा फरदना डिस्चार्ज तौख्रे असुमना मणिपुर कोविड-19 की अपुनबा कंफर्म केस मसिंग लिसिंग अमा सुपना मरफुतरानिथोय यौख्रे चामरीगा कुंथ्रानिथोयना नाबा फख्रे चट्रुक हुमफुना एक्टिव ओइरी ngasi manipur gi cm n birena preside tokduna pangthokiba covid-19 task force ki mifamda hauzik fawbagi oinadi manipur da community transmission oidriba maramna lakliba july tang amadagi lockdown khara komthoknabagi warep lawkhre july tang amadagi interstate bus service hauragani loidana ayuki pung 6 tagina nungthil pung 2 fawba dukan amadi kaithil sing hanglambadusu numidang wairam pung 5 fawba hanglagani hairi नाकलमरोमदा मणिपुर की मपान पंदुना लेरंबा मणिपुरी मचासिंग हयेंगदगी हौना ट्रेन दा अमुक चंगलकपा हौरगनी बेंगलुरुदगी लाकपा ट्रेन अमा हयेंग जिरीबामदा थुंगलरबा याई हाइरी मथंगी असिदी नागालैंड की पाउदा हौखिबा पुंग कुनमरी असिदा नागालैंड दा नौना मियोई 13 कोविड-19 पॉजिटिव ओइबा थेंगनबगा लोइनना स्टेट असिदा अपुनबा कंफर्म केस मसिंग 443 सुख्रे चनीगा कुलहुमदोइना एक्टिव ओइरी 154 ना रिकवर ओइख्रे मिजोरम दना हौखिबा पुंग कुनमरी असिदा नौना मियोई अमा पॉजिटिव ओइबा थेंगनबगा लोइनना स्टेट असिदा अपुनबा कंफर्म केस मसिंग 195 सुख्रे मरफुदरा हुमदोइना एक्टिव ओइदना लायेंगली 85 ना नाबा फरदना डिस्चार्ज तौख्रे मिजोरम दा कोविड-19 की पॉजिटिव केस फंगबगी मसिंग हंथरकपदगी हौजिक चथरिबा 3 सुबा लॉकडाउन था सिगी तांग 30 फावबा कोमथोख्रे अदुबो हयेंग नोंमाइजिंग नुमिति कर्फ्यू थमगनी हाइरी मेघालय दसु कोविड-19 की अनोबा पॉजिटिव केस अमा फंगखिबगा लोइनना अपुनबा कंफर्म केस मसिंग 95 सुख्रे मंगाना एक्टिव ओइदुना लायेंगली अदुगा अमना लैखिद्रबने पनबा याई ngasi नौना पॉजिटिव ओइरिबा मियोय असि बिहार दगी हलकपा आर्म फोर्सेस पर्सनल ने शिलोंग दा क्वारंटाइन तौदुना लेरखिबने अरुणाचल प्रदेश दसु हौजिक फावदा अपुनबा कंफर्म केस मसिंग 153 ने एक्टिव केस ना 119 ने 95 ना रिकवर ओइख्रबने अरोइबदा अतोपा पाउसिंगदा हौजिक इंडिया दा महाराष्ट्र दगी हेना कोविड-19 साथिरकलिबा स्टेट दिल्ली दा ngasi दगी होना कोविड-19 नाबा मियोइसिंग पाक्तकनना खंदोकनबगी खोंजंग ngasi दगी हौरदुना युम युम दा चंगदुना सर्वे तौबा हौख्रे नाकलमरोमदा कोरोना वायरस संदोकपा लेफनबा चंगसिलखिबा सेरो सर्वे दिल्ली की डिस्ट्रिक्ट खुदिंगमक्ता चथबा हौख्रे मतोसुमना नोंगमदा सैंपल लिसिंग कुन हेना टेस्ट तौरी दिल्ली की सीएम अरविंद केजरीवाल ना हौजिक दिल्ली दा अहांगबा फमुंगी अवाटपा लेते हाइखिबगा लोइनना हौजिक कोविड बेड लिसिंग 13 गा चौंगा हेना हांगदुना लेरे हाइख्रे इंडियन काउंसिल ऑफ मेडिकल रिसर्च समना ICMR की लमजिंग मखादा मुंबई मेट्रो की वार्ड अहुमदा सेरो सर्वे तौबा हौरगनी हाइख्रे सर्वे असिदा रैंडम ब्लड सैंपल लिसिंग 13 टेस्ट तौगदौरी नाकल अमरोमदा BMC ना स्लम एरिया की बिल्डिंग सिंग सिल तौनबगी वारेप लौखिबत नतना मी यामना चिन्ना लेबा बिल्डिंग सिंगसु सिल तौरगनी लाउथोख्रे वेस्ट बेंगल की CM ममता बनर्जी ना लाखलिबा जुलाई तांग अमदगी मेट्रो हांगदोकनिंगबगी अपांबा फोंदोखिबगा लोइनना नुमिदांगदा थमलंबा कर्फ्यूसु कोमथोखनख्रे चैरगसिदा कोविड की हिदाक कोवी4 मार्केट ता थादोकपा हौख्रे दिल्ली गुजरात अमदी तमिलनाडु दसु योनबा हौरगनी हाइरी नाकलमरोमदा पतंजलि की कोरोनिल की वाथोक नेमथद्री जयपुर पुलिस स्टेशन दसु रामदेव अमदी आचार्य बालकृष्ण की मथक्ता FIR पालखरे अरानबा प्रोपेगेंडा तौबगीदमक्ता केस असि पालखिबनी ngasiso malemda covid-19 na khwaidagi sokpa leibak americana adumak oiri ani subada brazil ahum subada russia aduga mari subada na india ni nakalamaromda ngasi gi oina positive case khwaidagi yamna phangliba si india na oikhre ani subada usa aduga ahum subada russia ni ngasi gi oina khwaidagi sibagi masingdana mexico na makokta leiri ani subada india aduga ahum subada na chile ni इंडिया दा ngasi gi positive oibagi masing hauzik fawda lising 19 ga chani marfutrani thoi sukre total confirm case masing na lakh 5.29 yokre active case na lakh 2.0 ahumni hauzik fawda ngasi gi recovery oibana lising 19 subna tarukni apunba recovery masing na lakh 3.08 ni
इंडिया की ओइना ख्वाइदगी सोगलिबा से महाराष्ट्र ने अनीसुबदा दिल्ली अहुम सुबदना तमिलनाडु अदुगा मरी सुबदा गुजरात ने असमना तरातरुक सुबदा लेरी ख्वाइदगी सोगलिबा महाराष्ट्र की रिकवरी की चांग से चादा 92.8 मरी ने सीबगी चांगना चादा 3.5 ने दिल्ली की रिकवरी चांगना चादा humphumatoy.9 ने सीबगी चांगना चादा 3.1 ने तमिलनाडु की रिकवरी चांगना चादा 53.2 ने सीबगी चांगना चादा 1.3 ने अदुगा ख्वाइदगी सोगलिबा स्टेट मरी असिगी मनुंगदा गुजरातना रिकवरी की चांग ख्वाइदगी वांगले चादा 92.9 ने सीबगी चांग सो हाइरिबा स्टेट मरी असिदगी ख्वाइदगी वांगले चादा 5.3 ने असम की ओइना रिकवरी चांगना चादा 53.3 ने अदुगा सीबगी चांगददी चादा 0.13 खक्तने ngasi gi oina di Arambai News Guwahati da Manipuri paw sandok jaba matang asta loishin jaba ga loinana amuka so hanna khurumjari